ꯅꯪꯗꯤ ꯃꯐꯝꯁꯤꯡꯗꯣ ꯈꯪꯗ꯭ꯔꯣ? ꯍꯜꯂꯣ ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯉꯥ ꯐꯥꯔꯤꯌꯦ ꯀꯅꯥꯒ? ꯑꯩꯈꯣꯏ ꯃꯥꯒ ꯍꯌꯦꯡ ꯑꯝꯇ ꯎꯅꯁꯤ ꯑꯩꯈꯣꯏꯅꯤ ꯍꯦꯛ ꯎꯅꯕꯝꯗꯣ ꯑꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯑꯣ ꯊꯝꯃꯒꯦ ꯑꯗꯨꯗꯤ 하이르기 넌도 농시 농시하이나 ꯅꯪ ꯁꯣꯛꯄ꯭ꯔꯥ? ꯁꯣꯛꯄ꯭ꯔꯥꯕ? ꯁꯣꯛꯇꯦꯗ ꯁꯤꯅ ꯍꯤꯗꯥꯛ ꯀꯩꯅꯣ? ꯌꯥꯔꯅꯤꯌꯦ ꯇꯥꯃꯣ ꯂꯧꯁꯜꯂꯣ. ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦꯕ ꯁꯤ. ꯌꯥꯔꯅꯤꯗ ꯁꯤ ꯄꯥꯏꯁꯜꯂꯨꯅꯦ. ꯌꯥꯔꯅꯤꯗ. ꯑꯗꯣꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯁꯤꯗ ꯂꯩꯔꯦ. ꯁꯤꯗ ꯇꯧꯕꯤꯌꯨ. ꯑꯩ ꯁꯥꯏꯟ ꯇꯧꯒꯦꯅ ꯀꯧꯖꯕ ꯅꯠꯆꯗꯤꯌꯦ. ꯑꯋꯥꯠꯄ ꯔꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯒꯦꯅ ꯀꯧꯖꯕꯅꯦ. ꯑꯣ. ꯑꯣꯖꯥꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯑꯗꯣꯝꯅ 6 monthsꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯗꯣꯝꯒꯤ ꯀꯟꯇ꯭ꯔꯦꯛꯇꯣ ꯀꯛꯈꯤꯕꯁꯨ ꯌꯥꯏ. ꯕꯦꯃꯥꯏꯁꯦ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅꯤ. ꯑꯗꯨꯕꯨ ꯑꯦꯝꯕꯨꯁ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯌꯨꯝ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯃꯅꯨꯡ ꯃꯄꯥꯟ ꯄꯥꯎ ꯂꯣꯏ ꯐꯥꯎꯅꯔꯤ. ꯃꯗꯨ ꯈꯪꯅꯅꯦ ꯊꯕꯛ ꯇꯧ. ꯅꯪꯒ ꯉꯔꯥꯡ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯣ? ꯅꯪꯒ ꯒꯥꯔꯤ ꯇꯣꯡꯉꯒ ꯅꯨꯄꯥ ꯑꯃ ꯆꯠꯃꯤꯟꯅꯈ꯭ꯔꯤꯗꯨꯗꯤ. ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯅꯤꯅꯦꯒꯤ ꯃꯆꯥꯅꯦ. ꯐꯖꯕꯤ, ꯅꯪꯒ ꯂꯣꯏꯅꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ. ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ. ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯑꯁꯦꯡꯕꯅꯤ. ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯆꯦꯜꯂꯁꯤ. ꯑꯗꯨꯒꯤꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯦ. ꯑꯩ ꯊꯕꯛ ꯑꯃ ꯇꯧꯈꯤꯒꯦ. ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯊꯨꯡꯅꯔꯣꯏ ꯁꯤꯔꯕ? ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯔꯒ ꯆꯥꯗꯣꯔꯤꯒꯦ? ꯑꯩ ꯅꯨꯄꯥꯅꯦ. ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯑꯩ ꯂꯣꯏ ꯍꯣꯠꯅꯒꯅꯤ. ꯑꯣ ꯃꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯖꯥ ꯃꯆꯥꯗꯨꯅ ꯌꯥꯗꯣꯔꯤꯕꯣ? ꯐꯖꯕꯤ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯍꯥꯏꯗꯅ ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ. ꯐꯖꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯣꯛꯂꯣꯏ.